Kurumzari. Times of Manipuri Manipuri Paumiyang Tabiri Ba Mampunamapu, Ahanba Maktada, Asaprian Taram Nokchari, Hausek Paumachakain Pizari. Irang asida yum mai thadokpikhraba amang thokkhraba shinggi damak anouba chahi lakpada lupa lakh amamam pinaba leingak khannari haina Chief Minister N Biren phongdokkhre. Wafam asi India ki tara suba Prime Minister oirambata natana Bharatiya Janata Party ki founder President oiramba Atal Bihari Vajpayee Bharat Ratna gi Mautamapan Suba Mapok Numit Palan Thorong Mari Lenana BJP Manipur Pradesh na Sinduna Pangthokkiba Good Governance Day gi Thoramda Chief Minister N Biren phongdokkibane leingak ki BJP Minister MLA amadi BJP Manipur Pradesh ki maruiba thomi singh amadi Karyakata kayana saruk yaduna ngasi Palace Compound da leiba City Convention Center da pangthokkiba thoramadуда Chief Minister N Biren hai Akiba leitraba India iba paba haitaba mi leitaba India amadi ningba thungdaba leitraba India ki wakhalon hongdokpiramba Atal Bihari Vajpayee na chatlamba lambida India ki Prime Minister Narendra Modi na suchatuna India asi malem da maming leiraba leibakam oire Atal Bihari Vajpayee na founder president oiduna hongdokpiramba BJP gumba political party amada yauduna mahakna chalamba liklamda tung inaduna miyam gi seba tawba fangzaba si yamna maklaibuk phabane Atal Bihari Vajpayee gi good governance da miyam wahan ganu haiba wakhalon aduda yumfam moiraga state leingak asina miyam gi damak tongan ba scheme kaya paikhatuna lakle good governance da transparency leiba amadi corruption yaudana miyam ga punna chatmina bachange leingak leiriba si miyam gi awaba amadi miyam gi apamba du pangthoknabane miyam gi awara pasing adu mensin na bahona bada leingak na laukhalakpa thabak thauram singda miyam na cooperation piu mathok tai Manipur asi sports ta ngauzaba amadi pokpadagi sporting talent loina duna laklaba lamdam amane sports ki powerhouse ni haina riba lamdam asigi sanaroi sing yokhatnaba lamdam asigi tongan mafam singda khungang ama sanapung ama haiba project amasu leingak asina paikhatnaba thaurang leire leingak asina chahi tarani pandagi ni fu fawgi manungda leiba sports ki active players singe guarantee scheme amasu paikhatnaba honare loinana leingak asina mahaima singe lamda su mithoi mihenba lamda mama oinaba school fagaran si mission gi makha school jamga kunama su nauna semba sagatnaba center na sanction tarakle amarom da hojik lamda masida thokli bairang asi political amadi constitutional oib mongda wari sanaraga lamda masida amukhanna tangdu leitaba purakna honare thokli bairang asi gi waroishin purakna ba aikoi amatoina punsina batangai fade loinana Irang asigi matangda social media da aranba pau kaya santorakli basi aikoina counter tawduna achumba sing ado miyamna khanghanba changi Irang asina sokhalaba singi damak leingakna tongan ba thabak thoram kaya paikhatuna lakle Irang asina maram moiraga lanjena duna relief camp ta leiriba amade temporary shelter home sing da leiriba singasi athuba matamda masa gi maram damda hanjin handuna amukhanna khunda leita na ba leingakna akan ba thorang paikhatle Loina nano wachahina lakpada Irang asida yumkai amangata thokkhraba shinggi potchai leibada mateng oinaba leingak asina lupa lakh amamam pinaba thaurang paikhanaba khanaba leire hainasu Chief Minister na makhata khi Japina da jina pining iba yamna develop oiba peaceful oiba Manipur do pinana bado aikhoi unity leiraba aina hanjo haijabado kaisu nate Manipur yam pak chauba minate Manipur city full of talent Koi mission se talent na full oina leiba duguma state amani aduna koi hujik thoiba wathok sisu akoi masen punjalo matung daida atopa area gi sil nauk sing su matang koi wari phauna na sana na torkana mini pu wari sana ra de pelakani aduna madugi thok do koi party gi oina koi atatai oina akoi mam punna amato oina sanction minasi akoi khara transparency leisi corruption tawgumsi aduga ikoi praja singa hakthengna sasun tawna bohonasi aduga yaragadi honorable minister singsu ai habedu miyam gi numini khangde na traga delhi gi oina unabani khangde unabiu aduga party da hai phamba horamba du party phambiro ngasigi thauramadu ko mari lenana BJP Manipur Pradesh ke president adhikari mayum sardan hai Atal Bihari Vajpayee si masagi oijaba thidana chaukhatpa India ma oina bohona bata achoba thodang lauramba leibaga sigi mating leiba lujingba mane maga nupi khunai gi damak tongan ba khongthang kaya paikhalamkhe khongthang singadu gi saruka moina beti bachao beti parau na lamdama sigi nupi oibi singda achoba kana bamampire masida sunatana leibaga sigi haugalak libangang khodimak mahai tamhanna bagi pandamda sarva shiksha abhiyan hodoklamkhe
Amarom North East State Sing Chaukhatana, India Chaukhapangamloi Haibu Wakalonda, Donor Ministry Linkat Piramba, Luchin Basina, Pamjaram Basing Ado, Tung Induna, Aiko in a chatpa Fangzabasi, Libuk Pabani Hainaso, Magna Makatana Phongdokkhre. Aiko future ki damak yamna aphaba lairik laisu haiba yamna tonga talent leiba adugumba angang ama buddhi loksing leiba angang ama putuke haiba targadi adugumba aikoi gi generation ado miki thi oiba angang di oyaning daba adugumba wakhalo laduna maram oira kana aikoi na health camp asi tawraga mental health awareness tagi hobra kana adugumba aikoi gi honorable chief minister amadi health minister na adugumba best level da makoi da piba yaba maten Pira kanda adugma mama singa do ngasidi mama chama ga yangkai ni pani ma hauji aikoi angang sama ga kuntra mama ma di macha sep koina aikoi na ngasi pop pa habse ishona koi da piba blessing ni amadi sarkar na aikoi da pibi ba adugma po person na do madu ishor mag na ubi ba ni habse ai mayam na thamdani